Kwangi do Federation of Indian Hawkiba Tang Taraga Matoi Ingda Master Longjam Mangal Sana Maitei Komba Khetri Lekai Imphal East the Labour President Kwangi do Association Manipur Oina Halakbada Manipur Mixed Martial Arts Association gi Maikedagi Nungaiba Masung Thagapa Fondorali Master Longjam Mangal Sana Maitei National Level gi Martial Arts ki Gold Medalist Amasung International Level da Gold Medalist Amasu Oibatanatana Martial Arts ki field da decade ahum hena struggle tawrlaba oja amane Kwangi do Martial Arts Vietnam dagi hawrakiba masana ama oibatanatana School Games Federation of India amasung Association of Indian Universities sakanglaba masana amani haina Federation asidagi phangba amasung Federation asigi letterhead ta mayek sengna yauri Kwangi do masana asi Manipur da chawkhatnaba amasung afaba sanari kya puthokuna tungi yumbrel oigadaba sanari kya state national amadi International gi puthorkani haina Oja Longjam Mangal Sana Maitei da Thajaba Thamli haina Manipur Mixed Martial Arts ki cherol amada khangalagli Hauzik Manipur gi oriba phibam masida lokhalakpa cheksing thorangi manung channa Manipur gi maru oiba district sing amadi mafam singda anowo CRPF lainenaba security barrack sing ayamba siamba saba losilagli hari wafam asing asi Manipur gi Chief Minister N Biren Singh na ma ki Facebook account de iduna thagal lakhibaga loinena Tongan Tongan ba district sing da saba loisilaba CRPF sing lainaba barrack sing amadi saba loisingadarba barrack sing gi mafam amadi photo singa kona na thagalagli ba post aduda hauji phawda loisilaba CRPF personal sing lainana ba barrack sing adudi Imphal West district ki waina phayeng sing laikai amadi Senjam Chirang dani Thawal district ki waina Nongpok Semai police station manung amadi hairongni Imphal East district ki waina Kaithian Manbi outpost amadi Yunako School Manaki Chanung Dani Jiribam District ki wena Boro Bekra da oiri Kampokpi District ki wena Ji Chapramena Police Station ki Gamphi Gai Dani Bisnu District ki wena Waroching BDF Outpost amadi Lengang Tabi BDF Outpost ta thamli Kaksing District ki wena Palel Police Station ki campus manung da amadi Khongnang Phaisabi Village dani Churachandpur District ki oinadi hauji mafam ani da sengotpagi thabak chathari mafam ani adudi Churachandpur District Headquarter gi reserve line manung amadi singhatani adugai Manipur dagi loi thakraba athaubu singi ningsing thorom lising ani kunga mari gi saruk ama oina mareibak majati gi damak ningtam landa lanfa oiduna irebak Manipur gi athauba kulum doina Andaman gi Mount Manipur da leiramba mafam asida sei asigi langban haisoi khaikat laikat ngarang tamkhre machiga loinena National Secretary Bharatiya Dalit Sahitya Academy New Delhi gi Dr. Yumna Mahendra Kumar Singh and Lusingduna Tungi Mirol Gitama Kalaga Maharaj Kulachandra Giningsing Mitam Ama Thamnaba Urep Uyumsu Tamkre Nungtilgi Thoramda Protocol in charge Port Blair Andaman and Nicobar gi J. Sheshagiri Protocol Assistant Port Blair Andaman and Nicobar K. Ganesha National Secretary Bharatiya Dalit Sahitya Academy New Delhi gi Dr. Yumna Mahendra Kumar Singh Anthropological Survey of India Regional Center Port Blair gi Dr. Ningomam Somorjit Singh Japanese Hospital Manipur ki President Dr. Rajan Ayangba Department of Art and Culture Government of Manipur ki Retired Assistant Director Hobam Chitra Amadi Social Activist Dr. Kiran Yendrembamna Chingbana Saruk Yaduna Thoram Amasu Pangthokhi Thoram aduda irebak kitamak thawaina podha pikhrabi singi mapamda minute ani leptuna awaw phongdokhi Thorangi makha tarakpada laibak ningba singi maramda wa ngangnakhi Sairing Saidinaba Nat ki oiba thoram amadi mathau ningthina tawbagi damak piba National Award sing yanthokhi Dalit Sahitya Academy Manipurna thobu oiduna pangthokliba ahumsuba adungai loi thakraba thobu singi ningsing thoram lising ani kunmari asigi oina chaliba tha asigi kunganithoi fawba pangthokadriba khongchat asida punna saknairaba mioi kuthraga nithoina saruk yari Ministry of Tourism na sinduna handak pangthokiba Best Tourism Villages competition da Manipur gi Andro Khungangbu Heritage category da khwaidagi phajaba tourism village amani haina khalakpa sida Manipur Chief Minister N Biren Singh gi maikaidagi Andro miyam da nungaiba amade haraba phongdorakre Chief Minister N Biren Singh na social media post amada thagalakhiba warol amada hairiba mai paklakpa si state asika ki natna Andro miyamna Ona Jaman adugi mai paklakpa amasuni hairi Androgi miyamna mafam asigi mahosagi phajaba amadi hanadagi lairaklaba landam asigi chanabi adubu
ngang na thamlakpagi mahini hairi androbu khalakpa asigi matangda Ministry of Tourism ki Joint Director General Arun Srivastava Manipur ki Tourism ki Commissioner Devesh Dewal da aiba chirol ma tharakna nungaiba paw asi khangalakre masigi loinena Tourism Commissioner Devesh pu lagliba December 28 haibadi World Tourism Day da New Delhi da pangthokadaba thoram amada mana asi laurana basu khangalakre hari Haukiba Lepapapa Numita Lebanon gi mafam kayada Hezbollah lalawu singna Pezer sing season aduna bomb pokai anduna mioi kayama hatkiba amadi bioi lising kayama asokpan nanghan kharba tungda amuka na ngarang waki toki season aduna bomb pokai anbagi tawdokta mioi tara mari amasu hatkre samni yankai hen badana asokpan amuka nanghan kre Lebanon gi Health Ministry gi statement amagi matungina makha tarakpada mioi taruk amasu laikidre masi tharaga hausi phawbada ngarang gi tawdok aduda sikiba migi masing kun chure hari masi natana yum da leiba solar power system kaya ama su phokai ki waki toki season aduna satharagliba attack asigi matangda hausi phawbagi oina Israel na attack sing adu makhoina sathakibani haibagi claim laktri adumakpu Israel gi Prime Minister Benjamin Netanyahu nadi Israel gi awang thangba Lebanon ga thangnariba ngamkhai paring da leiriba Israel macha sing mafam adu thadoktuna saphagada bampham chingda hongdoknaba khanganbadi laikre Israel gi Defense Minister Yoav Gallant na ngarang Israel gi lanmi singda wangang ba amada Israel gi lanmi singbu thagakpa phongdokki adumapu Lebanon da tholiba thodok sing adugi matangdadi wafam amata phongdokpa leikide Israel Defense Force ki makok Lieutenant General Harji Halevi na haikibada Hezbollah singi mathakta attack sing chathanaba Israel na akhanaba plan sing yakthokuna thamle panbayai maduri lepapo numita Pezer sing pokhai bagi thodok aduda chorana mioi lising aniga chani pan rom sokhi tarani thoi amana siki Hezbollah amadi Lebanon government nadi attack sing asigidamak Israel bu maral siri ngasi Lebanon gi luchingba makok Said Hassan Nasrallah na miyamda wa ngangadori